State asida President's Rule PR lakhibadagi thabak thauram singda ahongba laklibasi leheningde amadi PR buminungsi yaudaba lengak ama oina Uhanbasi Nungaite haina irom Maizrau da leiba Maizrau Model English School da hangliba relief camp ki Management Committee ki Secretary oiriba miyamna sakhangnaraba National Awardee Saugrakpam Hemanta na phongdorakli ngasi school asida hangliba relief camp asida changjafam lawbatanatana school asida mahima sing tamduna leiriba mahiroi singidamak pangthokpa health camp amaga mari leinana saugrakpam Hemanta na makhataraduna Chandon Pokpi Jaiden Mangjin Churchanpur Sanasabi amadi atay mafam singdagi changjafam lawduna leiriba angang sing asigidamak mamang matamda fanglamba lainga ki mating sing PR lakhibadagi amuk hana chik Tawdaba yadre, fanglama mating sing klep kiba amadi amuk hanna fangkigadra natraga fangloidra khanduna leiringai cheirakta mafam asita leiriba angang kuntra hena pulap nasilak padagi management committee na change chongzaduna health camp asi pangthokpani haiki masiga loinana PR lak padagi honglakliba system asi athubada mapung faba system ama ohenduna relief camp singda leiriba IDP singda piriba nungnangba sing asi kokhanbiyo PR buminung siyaw da balengak amagum Uhanbasi Nungaite haiduna lengak ki pukning susin silakki. School tamningai letadana adai mayum leningai letadana leiraba angang singdo papa ma singduna yum mai sukha oiraba yum singdo sanghoragasu arma toragasu angang singdi lawbadana mama pa yaudana angang yum famsel lae 140 student gu music leiri ko ahamda 174 leirambani adu kharga pharaktana kharga chanagre adu huji teacher leising hidi phaba yaudri ba haitai aduna lairik su tamjaluraba ko unina moi satpa yabai kutong chabji leitadana mafam se leibani majau modern english school sina manage akogi tongjaba haitare aduna masina government ka kusam nazaraga nawai se sengcha khargasu pirambani adu hujik se pia lakpadagi system ama ole haiduna hujik sengcha to pigada piroidra haibo khangdabagi mi paidana leijari ngai tanjaji deida angang kuthra mai manga se pula nasilakpaneba ko ngore ngau khode khoi saida leiriba dispensary haigadra adagi di sub center haigadra mekola daga leisida ukhala kanda angang hinga makoi ju taseng bai tadi mafam jigi siselakpa haigadra guli ama bau lemna pijabai khudong chaba leitaba ada angang hi yeng ko matam matik chaba doctor amta leraktabsigi aina upai lektadana lion club sida aina dragas thajabane aduga anduda bama hostan se gdeida moina approach torkanda bama hostan gi ko staff mayam punamak doctor mayam lakpire aduga lion club ki ngarang to bi hamde ngasi to bi ne na lakpase ai yamna nuai fawi Relief camp asige management committee na haizabadagi Lions Club Imphal Golden Pride amadi Singzamai Chingamathak Chongtham Laikai da leiba Iboyaima Hospital and Research Center ga punna khutsam naduna relief camp asige mahiroi Chamaga nimfubo yengsin kiba thauramadu Lions Club Imphal Golden Pride ki Secretary Laima Pokpam Ranjitana Fungdora kibada School asigi Managing Director amadi Management gi maikai dagi ahing amada angang kuntra hena narakpadagi angang sing asibo laying binaba hairakpadagi Iboyaima Hospital and Research Center ga khutsam naduna child specialist sing suyauna hairiba camp asi pangthokpani haiki Koin ngasi pangtukjariba health camp asi displaced student camp irom Maizrau dani displaced student gi run tawbiriba director sina ahing amada angang se kunthra hena narakpadagi angang gai se khara thuna laying binabagi damakta khoi gi Lions Club of Golden Pride ki member sing de request torpadagi akhoi athu bida BOD meeting ama pangthoga Iboyaima Hospital singemai jinga matakta lebisiga khoi khusamnaraga health camp asi pangthokjabani child specialist yauraga nariba angang fever tawbasu mayam ama yawi Sigi angang mayam sing asi health camp asida akoina laying badana tana akogi moigi leijariba akoina puraiba hidak mayam sing se moida free de yen thukjagan